Ngara nungdan phong kiba kangla paudagi maroiba pau khara khanga chiraga miyamda khudo tanjige gari ne thombada laisabi ama sire ani sogle kaksing khuna UFO manakta lambigi mataida insang na pi yonduna laiba pofomda borero gari ama thogjelakpadagi laisabi ama laikhidre mahongna ani na sokpadagi laikana khare haire laikhidrabi laisabi adu kaksing khuna awangdagi salam rosilina chai kungatare kawi sokpadagi laikana khraba ani aduna laikai adumaktadagi Maisam de bala chai kunthagmapan amadi kaksing khunau thinam bokulai kai dagi khummusam roji bala chai nipuni haire thogdo asi borero gari aduna starting fail oirakpadagi deja auto amada thomjelaba matung pofom aduda thomjelakhibani borero gari adugi registration number MN0 AWO1591 ni haire kausangi exam tharamlaba matung lambigi khodong thibada laikhidrabe ama ma yamna phanglamle Council of Higher Secondary Education Manipur Kosam na lauba Higher Secondary Examination 2014 ngarang lauthokiba aduda lambigi khodong thiba thogdo amada laikhidrabi mairo ama mak yamna wangna phanglamle mairo asina mak yamna wangna phangduna mai palakhiba pendaba nungaitaba kaya poknare haina rongmai tu dena report tawrakle laikhidrabi mairo adugi maming Thauben liyo kangleta apopi Mary kangleta kawe lelong liang lang tamaidagini Housing na kangla tombida lairega Olivia Higher Secondary School gi mahiroine mana ko sa exam tharaba matung phalauk thokpa ngaina football masana bu pamjaba ama oina Imphal gi Liangmai Baptist Youth Society na simba football match ama yaururaga kangla tombida hanbagi lambida mahakki team galonina gari amada mamang thagi April 13 da halakpada lambigi khodongtiba thawdo amada laikhidabani haina Rongmai today na report tawri Ngarangi kosel fal aduda mahang na MIL subjecta maksa madamok draga manga fanglake mahang lising ani ge sum taruk ke February thada tamaida pokki mahak na laijaramla badi kya da harau gujaga ba haina Olivia School gi oza amadi mahiroi sing na pendaba amadi nungaitaba phongdorakle Manipur Higher Education CM na mapu pandabagum kaw thabagum thadok padagi chai ama kum kangba thoklagani tesa Manipur lenga ki makhada lariba college sing da hanagum Tonga ba subject sing asigi leifam thobo aja sing university gi ordinance na piriba niyam gi matung ina laitriba phawbadi oja wali ba subject sing adugi admission lawba yaroi desamna mahiroi sing gi yenglaga lakhwalagliba khongthang asigi mayokta college gi principal amadi head of department singna admission process tharaglabadi mahiroi sing gi right manghanaba simba thausil ne haina desam amadi mahiroi khunaina lawgani haikre Wafama singa si Desam Head Office na pangthokiba paumi singa unabagi thoramda Desam ge General Secretary Thoithoiba na phongdokibani mahang na makha taribadi oja sunglai leitaba natraga leifam thokpadagi suna leitriba college singda mahiroi kaya admission intake capacity gi wangbada admission tawsilhallaba matungda takpinaba oja leitabadagi mahiroi singna paktaknana nattaba upai sijinaduna exam thabagi chanabe ama college singda hogdorakli Lising ani ge sumna kunguhumdo kumgamari deto exam result out togduna National Education Policy gi ahamba first semester tamkraba mahiroi singge marakta iramda sonaraiba asida su tangkiba mahiroi singna hauzik phaba first semester ge exam pangthokuna leire aduga Manipur gi wangbada matam amatada first semester tamkraba mahiroi singna hauzik third semester tamba hokre National Education Policy lising ani ge sumna kungi matung ina semester amagi exam thabagi mawong asi nomit masingna chatnabagi mahuta credit hour hajina chimisa amada pung asuk mahiroi singda tangadabani hajuna mayek singna pandam yauri masigi matung ina chimisa amagi manungna tapham thopa pungsing adu surabade mahiroi singge exam pangthokpa yabagi khudongchaba piri adubu Manipur gi education system gi phatraba chana VLC Education Minister Commissioner amadi director na thawona thoanbani Masida amuk college ki principal amadi department ki head chingna sagatuna mating pangduna lagli asigumba phatre khanglaba thawong ase college singda khudak tagi lefa naba education minister na miyang sangma mathok tai khang haide haiduna lariba commissioner amadi director singna su ichu asibu mamut tana macha pothokuna Manipur University ki ordinance ki matu ina subject wise ki oja kya lefam to I kya lairi kya wali desamna hariba asina karina haibase Mamutana Education Minister na khanganaba honafam thoi supply gi construction gi thaba inkhang romda oina sengau puminaba aduga leibak ki mahiroi singge fanaba thabak tama tai thopa gi thawong tawbigano
दायित्व लेरबा लेंगाकी तोंगलांचल सेमकदौरिबा डायरेक्टर कमिश्नर अमदि एजुकेशन मिनिस्टरना ग्रेजुएट एजुकेशन लेरिबा प्रॉब्लमसिंग असे सॉल्व तौनबा वाखनबगी महुत्ता मतैगा मनाउ नुपीगा वरी सानबा यादे हाइबगुम कोक खुमदुना लाइरपगी महैना यूनिवर्सिटीदा मास्टर तंबगी महैरोइसुंग लैतबा कुंग कांबा चाही लाकदौरिबा लिसिंग अनिगा सुमना कुंगा मंगा कुंगा तरुके एकाडेमिक सेक्शनदा ओइगदौरि मान अरोइबदा फोंदोखिबदा एजुकेशन हाइबसे खुनाई अमगी यंगलेन सरुनी मसिबु मपांग कखा हंदुना खुनाई असि मसा मउ फानबा असि मणिपुर लेंगाकी तंगाई फद्रबा थौदांगने मरम अदुना मणिपुर की एजुकेशन सिस्टम असि फगहनबा अमदि मतमगा चुनबा संगप सगप हाइबसे मणिपुर लेंगा असिगी पॉलिसी ओइफम थोई पॉलिसी अदुदा चुनद्रबा मी खुदिमक सिंदोपा होंदोपा लौथोपा हाइबसे लेंगा अदुगी मथौने याद्रबा पॉलिसी का चनाद्रबा कलेक्टिव ओइरबा ऑफिसर सिंबु सकमाई वनोम मोचा सुम तौदुना मखा सांगदरबदि लेंगांगा पुथोलिबा पॉलिसी अदु फेल ओइरबा मसाना ताबने हाइकी चंद्रखोंगदगी एआर chatkhidanaba meira paibi singna khongjang hourakhre Namli PLA camp के अटैक ता इंजर अमी याउदे IGARS तंपाकी तोंगा मफम सिंगदा लैरिबा meira paibi singna Assam Rifles पु यादबा अमसुंग पेंदाबगी वफम कया फोंदोक्लबसु इम्फाल ईस्ट डिस्ट्रिक्ट के मनुंग चंबा यारीपोक के चंद्रखोंगदा लैरिबा 39 सुबा Assam Rifles चखिबा यारोय हाइना लमदम अदोंगी मियाम अमदि चंद्रखोंग यारीपोक meira paibi अमदि मियोय कियाना चंद्रखोंग यारीपोक की लंबीदा थत्तुना प्रोटेस्ट तौख्रे अमरमदा था असिगी तरागनी थोइदा ngamkhai paring kamjong district के नामनी एरिया दा PLA के कैम्पदा कुकी मेरिटर्स सिंह ने इंडियन आर्मी के पुलगा अटैक तौखि हाइना प्रिंट अमदि इलेक्ट्रॉनिक मीडिया दा याउखिबा पाउ अदु इंडियन आर्मी बु मिंग चथ्यानबा होनबा पाउनि हाइना इंस्पेक्टर जनरल असम राइफल्स साउथ के PRO लेफ्टिनेंट स्टाफ ऑफिसर के सेंगडोक जेरो अमन हाइरे ngasi yarepo Chandrakhongda leriba 39 suba Assam Rifles lauthongnaba tawrokpagi thong ubadagi lamdam asigi meira paibi singna tholaktuna 39 suba Assam Rifles sakhiba yaroi sakhiba tarabade mafam asida state force oina thambiyu haina meira paibi singna protest tawkhre amaromda inspector general Assam Rifles south ki chero aman hairibade Indian army ne leba asigi integrity ngakuna thabak tawri हौकिबा मे तरागनी थोइदा PLA के कैम्पदा अटैक तौखिबादुदा कुकी मेटर सिंगापुरगी अटैक चथकी हाइबा पाव असिगी मतंगदा नुंगाइताबसु फोंदोले हाइना इंस्पेक्टर जनरल असम राइफल्स साउथ के PRO के चेरो असिना फोंदोरक्ली KYKL गा मरी लैनदे चलिबा था असिगी चैजे तरागहुमदोइदा लोकल न्यूज़पेपर सिंगा सिक्योरिटी फोर्स के कंगो अमना KYKL के मियोय अमा निथोकोंदगी फारे हारिबा आसेम नेताजी एलास नेता साई निफु हारिबा मियोय असिदगे कंप्यूटर सेट अमा मोबाइल फोन अमा फगले हारिबा मियोय असे KYKL गा करिगुमा हेरम अमतदा मरी लैनदे हाइना KYKL गे डिप्यूटी सेक्रेटरी पब्लिसिटी एंड रिसर्च एंड लॉयर कुमाना थदोरकपा जेरो अमना हाइरे जेरो असिना मखाताना हारिबदे असिगुमा मथोंग हुक्तबा फानिंग मियोय सिंगबु फारगा लालहौबगा मरी लैना मियाम अमादि लेंगाकी इम्प्लीमेंट सिंगदगे लालोन इटिक तौबा सिंगदगी नामदुना सेल खाई हाइना हेक्ता हाइजिनदुना मरा सिजिनबा असिगुमा थौंगसिंग असि ngasi ngarang khaktagi wafam natre Indian security force singe lu tongda yauraba chinthibagi hainabini asiguma oidaba ngang da micham miyambu naihatuna opina bibagi thawng asidagi miyamna seksembiyo hairi